मैम दा वाफम खंगतंग शेयर तौजरमगे मदुदी क्रिस्टियानो रोनाल्डो की को मैम यूट्यूब ता ngasi je channel ama hangdoe adugobu hangdokpaga ngasi nongma sida da मैम 19 million subscriber yaure मैम Hello guys, मैम बु एकेना वोगी YouTube channel सिदा मैम बु अमुक नत्रम नोक्सरी मैम ngasi gi video sidi akogi thangda tamba chatpagi video oina tawrani मैम aduna akoi yum dagi second thorga thokcharak le मैम aduna yingminar si मैम si makha tawa kamai tawno मैम aduna sum thokjare aduna yogodore adu akoi murang them sidagi ko akoi manaba ma leye Ronanjit haina bido amaga samina gi deine aduna ma hauraga sakra si मैम मासु सानबसे याउदैने मैम अदुना हौग्रसे अदुगा चलाङाइ तोरसे मैम हेलो गाइस मैम अदुना हौजि अखोइ उबदो नांमै लाइक ओन यौजरे अदुना सिलाइसने मैम अदुना अखोइ सानबसे हौरङाइ गिदमता आई लमजेन रन अमानि दं हाना चेलिगे मैम अदुगा इसा सागले हारबा मतुंगा थांग फाइदेने मैम अदुगा थांग यानबसे हौदेने मैम लमजेन अमानि पचेन तोरसे अदुगा मैम द येंगनजरागे अखोइ थांग हाइनबा Hello guys, मैम अदुना अखोइ बाई रोनाल्डो का तौबा लोरे अदुना अखोगी नौबा चानिगा मुक तौदेनि मैम अदुना तौथोसे फत अदुगा येंमिनारसि मैम कमाय तौबनो सिमा खाताबा
ꯃꯌꯥꯝ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯊꯥꯡ ꯇꯥ ꯇꯝꯕ ꯂꯣꯏꯖꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯣꯖꯥ ꯍꯣꯏꯁꯨ ꯖꯒꯣꯏ ꯁꯥꯕ ꯄꯨꯝꯅꯃꯛ ꯂꯣꯏꯖꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯍꯜꯂꯉꯥꯏꯒꯤꯗꯃꯛꯇ ꯃꯌꯥꯝ ꯑꯩ ꯂꯣꯏꯁꯤꯟꯕ ꯂꯣꯏꯖꯔꯦ ꯑꯗꯨꯅ ꯌꯨꯝꯗ ꯆꯠꯂꯉꯥꯏꯒꯤꯗꯃꯛꯇ ꯇꯧꯔꯁꯤ ꯃꯌꯥꯝ ꯑꯗꯨꯅ ꯁꯤ ꯂꯩꯁꯦ ꯑꯩꯈꯣꯏ ꯑꯣꯖꯥ ꯍꯣꯏꯁꯨ ꯁꯤꯗ ꯉꯁꯥꯏꯗꯩ ꯖꯒꯣꯏ ꯇꯝꯃꯝꯕꯅꯦ ꯑꯗꯨ ꯂꯣꯏꯅꯃꯛ ꯆꯠꯈ꯭ꯔꯕꯅꯦ ꯑꯗꯨꯒ ꯑꯁꯣꯝꯗꯁꯨ ꯑꯩꯈꯣꯏ ꯉꯁꯥꯏ ꯇꯝꯃꯝꯕꯗꯣ ꯑꯗꯨꯅ ꯃꯌꯥꯝ ꯌꯨꯝ ꯆꯠꯂꯁꯤꯅ ꯍꯜꯂꯣ ꯒꯥꯏꯁ ꯃꯌꯥꯝ ꯑꯗꯨꯅ ꯑꯩ ꯍꯧꯖꯤꯛ ꯌꯨꯝꯗ ꯑꯃꯨꯛ ꯍꯟꯖꯔꯛꯂꯦ ꯃꯌꯥꯝ ꯑꯗꯨꯅ ꯉꯁꯤꯒꯤ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯉꯥꯏꯒꯤ ꯇꯧꯔꯒꯦ ꯑꯗꯨꯅ ꯃꯊꯪꯒꯤ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯑꯃꯗ ꯑꯃꯨꯛ ꯃꯌꯥꯝꯒ ꯑꯃꯨꯛ ꯄꯨꯟꯅ ꯊꯦꯡꯅꯃꯤꯟꯅꯔꯁꯦ ꯃꯌꯥꯝꯗ ꯑꯩ ꯋꯥꯐꯝ ꯑꯃꯈꯛꯇꯪ ꯁꯤꯌꯔ ꯇꯧꯖꯔꯝꯒꯦ ꯃꯗꯨꯗꯤ ꯈ꯭ꯔꯤꯁꯇꯤꯌꯥꯅꯣ ꯔꯣꯅꯥꯜꯗꯣꯒꯤꯀꯣ ꯃꯌꯥꯝ ꯌꯨꯇꯨꯕꯇ ꯉꯁꯤꯁꯦ ꯆꯦꯅꯦꯜ ꯑꯃ ꯍꯥꯡꯗꯣꯛꯑꯦ ꯑꯗꯨꯒꯕꯨ ꯍꯥꯡꯗꯣꯛꯄꯒ ꯉꯁꯤ ꯅꯣꯡꯃꯁꯤꯗ ꯃꯌꯥꯝ 19 ꯃꯤꯂꯤꯌꯟ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯌꯧꯔꯦ ꯃꯌꯥꯝ ꯁꯤꯁꯦ ꯃꯌꯥꯝꯗ ꯑꯩ ꯁꯤꯌꯔ ꯇꯧꯖꯒꯦꯅ ꯇꯧꯖꯕꯅꯤ ꯑꯗꯨꯅ ꯃꯥꯒꯤ ꯌꯨꯇꯨꯕ ꯆꯦꯅꯦꯜ ꯃꯃꯤꯡꯁꯤꯅ ꯃꯌꯥꯝ ꯌꯨ ꯑꯥꯔ ꯈ꯭ꯔꯤꯁꯇꯤꯌꯥꯅꯣ ꯍꯥꯏꯕ ꯃꯌꯥꯝ 19 ꯃꯤꯂꯤꯌꯟ ꯌꯧꯔꯦꯀꯣ ꯃꯌꯥꯝ ꯅꯣꯡꯃꯁꯤꯗ ꯃꯌꯥꯝ ꯁꯤ ꯋꯥꯁꯦ ꯌꯥꯝꯅ ꯉꯛꯅꯉꯥꯏꯅꯤꯀꯣ ꯌꯥꯝꯅ ꯍꯥꯏꯗꯤ ꯌꯨꯇꯨꯕꯀꯤ ꯃꯥꯏ ꯔꯦꯀꯣꯔꯗ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯨꯏꯗꯣ ꯃꯌꯥꯝ ꯔꯦꯀꯣꯔꯗꯁꯦ ꯄꯨꯂꯞ ꯊꯨꯒꯥꯏꯈ꯭ꯔꯦꯀꯣ ꯑꯩꯈꯣꯏ ꯈ꯭ꯔꯤꯁꯇꯤꯌꯥꯅꯣ ꯔꯣꯅꯥꯜꯗꯣꯅ ꯑꯗꯨꯅ ꯃꯌꯥꯝ ꯁꯤꯃꯇꯪ ꯑꯩ ꯁꯤꯌꯔ ꯇꯧꯖꯒꯦꯅ ꯑꯩ ꯇꯧꯖꯔꯛꯄꯅꯤ ꯃꯌꯥꯝ ꯑꯗꯨꯅ ꯉꯁꯤꯒꯤ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯉꯥꯏꯒꯤ ꯇꯧꯖꯔꯒꯦ ꯃꯌꯥꯝ ꯑꯗꯨꯅ ꯃꯊꯪꯒꯤ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯑꯃꯗ ꯑꯃꯨꯛ ꯃꯌꯥꯝꯒ ꯄꯨꯟꯅ ꯊꯦꯡꯅꯃꯤꯟꯅꯔꯁꯦ ꯃꯌꯥꯝ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯅꯨꯡꯉꯥꯏꯒꯅꯤ ꯃꯌꯥꯝꯅ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯣ ꯑꯗꯨꯒ ꯆꯦꯅꯦꯜꯗ ꯑꯅꯧꯕ ꯑꯣꯏꯔꯒꯗꯤ ꯃꯌꯥꯝꯅ ꯑꯩ ꯆꯦꯅꯦꯜꯁꯦ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯤꯟꯕꯤꯔꯝꯃꯣ ꯃꯌꯥꯝ ꯑꯗꯨꯅ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡꯁꯤꯗ ꯀꯥꯏꯅꯔꯁꯤ ꯃꯌꯥꯝ ꯑꯗꯨꯅ ꯕꯥꯏ ꯕꯥꯏ